Hi ma'am, and welcome back to my channel. Ado ngasi se ko yam ingi aduga ai hojik ai famungdani thabak lusin baluraga chak saraga matungda ai kon ngasi phing obai khut kasi inge ba ko duna ai blanket manung changaga oina video se semage aina ko video se semani ngasi ki video se ai ki Adsence lakpagi matang dani adugan dugan ngal. Oh no. Zai. Tang siya ne kano labor kiki labor angan bito. Fubo da na nungai tiba. Ai ki Adsence ai la eko ado lakpada mayam na di khalamani sigi chi machi sigi da magta haina ko Adsence da yawri pin do yamna important oi haibadi aigi viewers singna maki nangi channel laiba taragadi noisu khangam yamna important oi aduga aigi viewers sing ki support gi ko aigi Adsence pin se phangbani duna mayam da credit tawjaningi aigi channel se hangba matamda ai gamen da dum hangjingi ko aduga dum nusibiduna ai hoji pokkisu aigi viewers jamde yam draga su yam thajade without any support amta support jawda vida aigi site onta dum apply tawjadana adugaidi video se namdana monetization tawba ama loi tawba se settings se isai thona dum tawje habadi khangdaba taraga su hajiti YouTube ta dum search tawraga loi phangmani aduna without any support family support su kaim phangde video se number se ai sangboi sangdabai tawraga matam kaithoga haidi mi lae tok muthatkani damain tawraga jamu ana namaga adu matungda ngak sangbada edit tawraga damaina tawra namjabani mi khara momdi yam support phangbalai aigi support kaim leite aduna hana hamda di video ga se namganu ga haram do aina pamjabani ado isana bu dum pamadi hari nangi aim duga focus tawraga di sure achieve oinena haijaningi adusu ai yam chawba achievement di oide ado araga su khatang to also first step ni na after the second step ni haijaningi ai gi Adsence pin che mayam da jinghalake sire ai gi Adsence pin che ani laiya ai gi Adsence pin che ani lai aduga aina ne first apply tawkiba matamda aduga mayamna khangbigadaba amdi $10 sudri makhaidi apply tawba jade duna first nangi channel se monetization on thamani aduga matungda monetization tawraba matungda ads labagi matungda nangi $10 surabagi matungda apply tawba jagani ado mi amana 3 times attempt tawba jai haibani aduga hengra su kegi jaroi jagani adurasu soidringa da dum yamna ngakthokpiu hadi tang section biu kwa ado aisu Adsence pin se laroidra hana pakhalini ba kwa asisina ain ahan ba apply tawbuduni sise aduga thamagi matungda sunglak lakte duga next apply tawba matamda sisiga punna lakminare se ani se aduga aisu kai haini habda asi pin se ka YouTube channel budi kabok dum hange aduga subscribers su dum kitang maki kitang jamdi yam de subscriber duga viewers sigadi yam khena ba aduga kasu yam viewers nate kasu yam subscribers nate mangan je nungai ki he mangan kitang I want to focus. Oh my god, wow, pastor aduga subscriber duga viewers duga di ai kesam khenai ba ko dum jamna kuina sangi adora su kaina te kanam ga sabor jaw de vida aina video ka bok sam namjaduna head comments la I good comments la I hadi thabak ama tawba taragadi sure head comments jaw do ni ko akoi khulak ta sungai thabak ama tawba matamda phai phati haiba wa hai sidi dum sure jaw dro bani natragan thabak ama taw khram matung da su haibadi akoi mioi bagi wakhal se aphaba khanba se sungai haijadaba haigadra duguma machin ba kangbu mi khara masu lai kashkai de heads comment jaw dragadi kadongaira aphaba poroi ko phataba khatang khanbaduna mi soidana ba hona doi ni ko adugi su kana ba mayam ama lai
ꯑꯗꯨꯒꯤ ꯀꯃꯦꯟꯁꯤꯡꯗꯨꯅ ꯑꯩꯒꯤ ꯑꯁꯣꯏꯕꯗꯁꯨ ꯍꯥꯏꯕꯤꯔꯛꯏ ꯑꯩꯉꯣꯟꯗꯁꯨ ꯍꯦꯜꯞꯐꯨꯜ ꯑꯣꯏꯌꯦꯕꯀꯣ ꯀꯥꯟꯅꯩꯕ ꯃꯇꯦꯡ ꯑꯣꯏꯕꯅꯤ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯂꯥꯛꯄꯁꯦꯀꯣ ꯁꯤꯒꯩꯁꯦ ꯁꯒꯥꯏꯅꯕ ꯌꯥꯎꯔꯤꯁꯦ ꯑꯗꯨꯝ ꯁꯤꯒꯒꯤ ꯁꯨꯃꯥꯏꯅ ꯁꯒꯥꯏꯕ ꯑꯗꯨꯝ ꯌꯥꯔꯦ ꯇꯞꯅ ꯑꯗꯨꯝ ꯁꯒꯥꯏꯕꯤꯌꯨꯀꯣ ꯑꯗꯨ ꯁꯒꯥꯏꯔꯕ ꯃꯇꯨꯡꯗ ꯑꯗꯨꯒ ꯁꯒꯥꯏꯔꯕ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯍꯥꯡꯗꯣꯛꯑꯅꯤꯅ ꯁꯤꯒꯤ ꯀꯣꯠꯁꯦ ꯑꯩ ꯃꯌꯥꯝꯗ ꯑꯗꯨꯝ ꯀꯣꯠꯁꯦ ꯆꯦꯡꯍꯜꯂꯒꯦ ꯀꯩꯝ ꯅꯠꯇꯦ ꯁꯤꯒꯤ ꯀꯣꯠꯁꯦꯀꯣ ꯑꯩꯅ ꯑꯃꯨꯛꯇꯪ ꯁꯤꯖꯤꯟꯅꯈ꯭ꯔꯗꯤ ꯃꯌꯥꯝꯅ ꯁꯤꯖꯤꯟꯅꯕꯁꯨ ꯌꯥꯔꯣꯏ ꯑꯗꯨꯅ ꯀꯩꯁꯨꯝ ꯃꯕꯨꯛ ꯐꯠꯇꯕ ꯇꯧꯅꯔꯨꯔꯒ ꯀꯩꯝ ꯅꯠꯇꯦ ꯁꯤꯁꯦ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯆꯦꯅꯦꯜꯒꯤ ꯇꯣꯉꯥꯟꯅ ꯀꯣꯠ ꯂꯥꯛꯆꯕꯅꯤ ꯁꯤꯒꯩꯁꯤꯒ ꯀꯣꯄꯤ ꯇꯧꯔꯒ ꯁꯤꯖꯤꯟꯅꯕꯁꯨ ꯌꯥꯔꯣꯏ ꯑꯗꯨꯒꯩꯗꯤ ꯀꯩꯁꯨ ꯅꯠꯇꯦꯁꯦ ꯑꯗꯨꯅ ꯃꯌꯥꯝꯗ ꯑꯗꯨꯝ ꯆꯦꯡꯍꯜꯂꯕꯅꯤ ꯑꯗꯨꯒ ꯁꯦ ꯃꯌꯥꯝꯅꯗꯤ ꯈꯜꯂꯝꯒꯅꯤ ꯆꯦ ꯃꯆꯦꯠꯁꯦ ꯍꯥꯏꯅ ꯁꯤꯒ ꯌꯥꯎꯔꯤꯕ ꯄꯤꯟꯁꯦ ꯐ꯭ꯌꯨꯆꯔꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯃꯊꯧ ꯇꯥꯕꯅꯤ ꯑꯩꯅ ꯑꯗꯨꯝ ꯁꯪꯖꯕ ꯃꯇꯝꯗ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯅꯝꯃꯒ ꯑꯗꯨꯝ ꯑꯞꯂꯣꯗ ꯇꯧꯖꯔꯛꯀꯦ ꯑꯗꯨꯅ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯎ ꯑꯗꯨꯒ ꯁꯤꯒꯩꯁꯨ ꯍꯦꯟꯅ ꯆꯥꯎꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯣꯏꯍꯟꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯃꯁꯨꯡ ꯂꯥꯏꯛ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯔꯤꯕꯁꯤꯅꯀꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯒꯗꯤꯀꯣ ꯑꯩꯅ ꯀꯩꯒꯨꯝꯕ ꯑꯞꯗꯦꯠꯁ ꯂꯥꯛꯄ ꯃꯇꯝꯗ ꯅ꯭ꯌꯨ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯔꯛꯄ ꯃꯇꯝꯗ ꯅꯣꯏꯗ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯀꯅꯤ ꯑꯗꯨꯒꯤꯗꯃꯛꯇꯅꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯍꯥꯏꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯃꯌꯥꯝ ꯇꯧꯔꯦꯅ ꯑꯩ ꯄꯩꯁꯥ ꯐꯪꯕ ꯅꯠꯇꯦꯕ ꯄꯩꯁꯥ ꯇꯥꯟꯕꯁꯦ ꯚ꯭ꯌꯨꯋꯔꯁꯇ ꯇꯥꯟꯕꯅꯤꯀꯣ ꯚ꯭ꯌꯨꯋꯔꯁꯇ ꯂꯥꯏꯛ ꯃꯌꯥꯝ ꯌꯥꯝꯃꯦꯅ ꯑꯩ ꯄꯩꯁꯥ ꯇꯥꯟꯗꯣꯏꯅꯗꯤ ꯑꯗꯨꯅ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯖꯒꯗꯕꯗꯤ ꯄꯩꯁꯥꯁꯨ ꯀꯩꯝ ꯇꯤꯡꯗꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯗꯨꯁꯨ ꯇꯤꯡꯕꯤꯗꯦ ꯑꯗꯨꯅ ꯁꯤꯌꯔ ꯇꯧꯕꯗꯨꯁꯨ ꯄꯩꯁꯥ ꯇꯤꯡꯗꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯁꯣꯏꯗꯅꯃꯛꯀꯤ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯔꯒꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯁꯨ ꯃꯥꯏ ꯄꯥꯛꯀꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕ ꯂꯦꯞꯄꯤꯒꯅꯨ ꯑꯗꯨꯅ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯝꯃꯨ ꯂꯥꯏꯛ ꯇꯧꯔꯒꯅ ꯀꯩ ꯍꯥꯏꯅꯤ ꯍꯥꯏꯕꯗ ꯄꯩꯁꯥꯁꯦ ꯐꯪꯗ꯭ꯔꯒꯁꯨꯅꯦ ꯑꯩ ꯂꯥꯏꯛꯇꯣ ꯁꯨꯃꯥꯏꯅ ꯌꯥꯝꯃꯤꯒ ꯍꯥꯏꯁꯦ ꯍꯔꯥꯎꯗ꯭ꯔꯅꯦ ꯍꯔꯥꯎꯕ ꯑꯃ ꯐꯥꯎꯕꯗꯣ ꯑꯗꯨꯃꯥꯏꯅ ꯐꯥꯎꯋꯦꯕ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯅ FB ꯄꯥꯏꯕ ꯅꯧꯅ ꯄꯥꯏꯕ ꯃꯇꯝꯗꯒ ꯑꯩꯈꯣꯏꯅ ꯐꯣꯇꯣꯁꯦ ꯑꯞꯂꯣꯗ ꯇꯧꯈ꯭ꯔꯅꯤ ꯑꯃꯨꯛꯀ ꯇꯧꯖꯧ ꯐꯣꯇꯣꯁꯦ ꯑꯞꯂꯣꯗ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯦ ꯍꯥꯟꯅꯅꯦ ꯂꯥꯏꯛꯁ ꯀꯌꯥ ꯌꯥꯝꯃꯒꯦ ꯀꯥꯏꯅꯅꯦ ꯌꯦꯡꯅꯔꯤꯅꯦꯕ ꯏꯃ ꯂꯥꯏꯛꯁ ꯑꯁꯤ ꯐꯪꯉꯦ ꯁꯦ ꯐꯪꯉꯦ ꯀꯥꯏꯁꯦ ꯍꯔꯥꯎꯖꯩꯅꯦꯕ ꯑꯗꯨꯒꯨꯝꯕ ꯈꯤꯇꯪ ꯍꯔꯥꯎꯕ ꯑꯃ ꯐꯥꯎꯋꯤ ꯑꯗꯨꯅ ꯂꯥꯏꯛꯁ ꯇꯧꯕꯤꯌꯨ ꯍꯥꯏꯔꯤꯁꯦ ꯑꯗꯨꯒꯤꯅꯤ ꯑꯗꯨꯒ ꯂꯥꯏꯛ ꯇꯧꯕꯗꯗꯤ ꯄꯩꯁా ꯐꯪꯗꯦꯀꯣ ꯑꯗꯨꯅ ꯁꯤꯁꯦ ꯑꯩꯒꯤ ꯐꯥꯔꯁ ꯑꯦꯆꯤꯞꯃꯦꯟꯅꯦꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯌꯥꯎꯗ꯭ꯔꯒꯗꯤ ꯐ꯭ꯌꯨꯆꯔ ꯄꯦꯃꯦꯟꯁ ꯗ ꯇꯧꯕ ꯌꯥꯔꯣꯏꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝꯒꯤꯗꯤ ꯀꯩꯁꯨ ꯅꯠꯇꯕ ꯆꯦꯅꯦꯅ ꯈꯜꯂꯝꯒꯅꯤ ꯑꯗꯨꯒ ꯑꯩꯒꯤꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯚ꯭ꯌꯨꯋꯔꯁꯤꯡꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯄꯗꯒꯤ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯂꯥꯛꯄꯁꯦ ꯂꯥꯛꯏꯅꯤ ꯑꯗꯨꯅ ꯅꯦꯛꯁ ꯇꯥꯕꯗꯁꯨ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯎ ꯑꯗꯨꯒ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝꯅ ꯑꯞꯂꯣꯗ ꯇꯧꯕ ꯉꯝꯖꯗꯕꯩ ꯃꯔꯝꯗꯤ ꯑꯩꯅ ꯍꯥꯏꯖꯈ꯭ꯔꯦ ꯑꯗꯨꯅ ꯑꯗꯨꯗꯤ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯃꯌꯥꯝꯒ ꯑꯃꯨꯛ ꯎꯅꯔꯁꯤ ꯀꯩꯁꯨ ꯌꯥꯝꯅ ꯁ꯭ꯄꯤꯁꯦꯜ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯅꯠꯇꯦ ꯈꯪꯉꯤ ꯋꯥꯔꯧꯕꯤꯒꯅꯨ ꯁꯣꯏꯕ ꯌꯥꯎꯔꯕꯁꯨ ꯀꯃꯦꯟꯗ ꯏꯕꯤꯔꯝꯃꯨ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯖꯔꯤ ꯑꯗꯨꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯔꯁꯤ ꯑꯗꯨꯒ ꯑꯩꯁꯦ ꯋꯥ ꯉꯥꯡꯕꯗꯤ ꯍꯩꯇꯕꯅꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯃꯛꯀꯤ ꯍꯥꯏꯕꯅꯤꯀோ ꯑꯗꯣ ꯋꯥ ꯉꯥꯡꯕꯁꯦ ꯍꯩꯇꯕꯁꯦ ꯑꯗꯨꯝ ꯉꯥꯡꯒꯗꯤ ꯑꯗꯨꯝ ꯍꯩꯔꯛꯇꯣꯏꯅꯤꯀꯣ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯍꯩꯔꯛꯀꯅꯤ ꯋꯥ ꯉꯥꯡꯕꯁꯦ ꯍꯧꯖꯤꯛꯐꯥꯎꯀꯤ ꯍꯩꯇ꯭ꯔꯒꯁꯨ ꯑꯗꯨꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ ꯋꯥ ꯉꯥꯡꯅ ꯍꯛꯆꯥꯡꯁꯦ ꯉꯁꯥꯏ ꯏꯪꯕꯗꯣ ꯍꯧꯖꯤꯛ ꯉꯔꯥꯡꯁꯨ ꯋꯦꯗꯔꯁꯨ ꯃꯑꯣꯡ ꯑꯃ ꯁꯥꯊꯤꯅ ꯏꯪꯉꯦꯕ ꯏꯁꯥꯗ ꯈꯔ ꯗ꯭ꯔꯥꯏ ꯑꯣꯏꯁꯜꯂꯤꯕ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯅ ꯕꯥꯏ ꯕꯥꯏ